Chief Minister Biren Twbagi Cherol Raj Bhavan da Chatuna Governor Ajay Kumar Bala da Pishankre 2022 da nauna semkhiba BJP gi anisuba Manipur lenga ki manungda chauna wakhalon tinaraktabana maram oiraga MLA amasung minister kaya kem tawduna leinarakpa amadi lenga luchingba sinba center gi luchingba singda taknaduna lakraba matung ngasi Chief Minister N Biren thadokre loinana Manipur gi governor na ayaba pibuga loinana caretaker CM oina leinaba khangan ki hairi Chief Minister oibadagi tokcherage haiba warol adu ngasi numidang wairam Chief Minister masamangna Raj Bhavan da chatuna Governor Ajay Kumar Bala da khusinaki thadokpagi cherol aduda palliba wafam singdi central government na matam chana yengsinbiduna state asigi manungda paikhaliba chawkhot thorang amasung tongan project sing Manipur gi miyamgi interest ngakchana thamgani thajai Manipur gi territorial integrity amasung ina khulaba state asigi puwari ngakchana thamgani thajai ngamkhai lana changsilakpa sing thingbaga loinana illegal immigrants sing Thendokhinaba Thausil Paikhalakigani Thajai Drug amasung narco terrorism gi thabak paikhalakpa free movement regime mapungfana ngaksenaba mechanism paikhatpaga loinana biometric lawbagi thabak makha tana lokholakani amadi matamgi matung ina amasung thuna yana ngamkhai yingsingani haibagi thajaba thamli hairi lengak manungda leiriba MLA minister singna makhoi gi luchingba sinnabagi damak center gi luchingba singda taksin kiba amasung camp tawba leikhi N Biren thadokraba matung kanabo anoba luchingba ohelakadagi haiba dudi chapchana khangma ngamdri Chief Minister gi thadokpagi cherol India gi President Draupadi Murmu da yaukibaga loinana Manipur da animated suspension leiri haina national news singda cheraga sida lengak pairiba MLA amasung minister singna BJP gi makok thongba BJP amasung North East in charge Sambit Patra yauna ngasi numidang mifam ama pangthoktuna lenga ki luchingba khananaba thabak paikhat phawkre hairi cheraga sida national paper kayada phongdorokpagi mantung inadi hojik Manipur da animated suspension thambaga loinana athuba matamda PR thamnaba central lenga na thabak paikhalagani haina su phongdok narakli press na phongba pawgi matung ina hojik phawbagi oinadi lenga ki luchingba khanba ngamdri paw si semba phawbada MLA amasung minister singi mifam pangthokli hairi Operation da mafam mahumdagi Lalhouba mari fare security force na lokhalakpa jaksin tharangi saruk ama oina ngarang tongan mafam ani da chathakiba operation da Lalhouba ani gi lanmi ahum nongmai amadi gari ga konana fare haina Manipur police ki PR ona thadorokpa cherol amana hairi cherol asigi matung ina Imphal West district ki narang konjin mana ki Chandra Nadi village agi pambaina luchingba UNLF ki lanmi ama phagatki farba mioi adugi maming khoisnam Ronaldo kunga humdoi amadi sorai sam ngauba maitei Elai Sana Tomba kuntra gawi makhoi ani miyam government official amadi dukandar singdagi sel khaibada chenabaga loinana Imphal area da khulai puthok pusin tawbada chenabani haiba khangmangamle makhoidagi .32 gi pistol ama magazine ama two wheeler ama lupa Lising humga chamaga kun yawba welet ama fagale hairi nakala marom da Imphal West District Police ki city police na kon ma Imphal gi nagamapal kangjabi leirak machin public toilet manakta gisu RPF PLA gi lanmi ama sufare hairi faraba miyo adogi mamining thawjam khamba Elias nganba maitei yangkhai gani thoi kawi mahaksu nagamapal amadi uripok maikai lomda dukan singdagi sel khaibada chenabani mangondagi two wheeler ama mobile handset ama Aadhaar card ama Lupa chamanga gatara yawba welet ama sufagat ki fagalaba polam sing aduga loina na miyoi sing adu mari leinaba police station da kusinakre hairi